Erang Nemthakhrabadi Kuki-Zo na Talliba separate administration gi Manglan Mangfaonaba Ngamloi. Erang Makha Tana Leihannaba Hotnagadabani Hejang Misao. Pawasi pandam pausi dagi laukhatsabani. Erang Nemthakhrabadi aikoi Kuki-Zo na Talliba separate administration gi Manglan Mangfaonaba Ngamloi. Manipur da Makha Tana Erang Leihannaba Hotnabaga loinana center na aikoi gi demand Tanaba lepa leitana sangsingadabani haina. Inside Northeast ki director suwairiba Kuki gi masak naiba social activist Hejang Misao na phongdokrai wapam asi Churachandpur da base tauba nampi media ga unaba mada mahakna Kuki lon da phongdokhiba nei mahakna Makha Tana hai hauzik Manipur da thokliba irang asi aikoi gi demand phangdriba phauba Makha Tana lehenkhigadawa nei natrabadi aikoi na taliba demand asi politically yengbada oithokpa wagadaba demand ama nei Demand asi politically strong oidrabasu mitai singna ikhoida piba matang saba tanja amane masi khangna Kuki-Zo miyam tanja asi mangandana chapchana lahona bohona minaba change aikhoina sangsiliba lambi aduda hanba laitana sangsinaba leminagadawani haikhe mahakna Makha Tana hai aikhoina matam kuinadagi ningduna lakpa demand ama handak mitai singna phanganaba tanja pirakpani haina lawe masida akanba ihau ama sagatuna Manipur mai chaghanduna center na khut thingzilhalakpa mathau tai Adubo hauzik Manipur gi irang asi nongma-nongmagi nemtharakpa asina aikhoina taliba demand asi mami samlaktaba natte Prime Minister na Manipur da irang nemthare school college sing hangdokle normalcy hanjilakle hairabasu aikhoina normalcy waidi haiba utpa change tanja asi matung amuhana phanglaroidaba tanja oibana aikhoina wakhal munna tawduna lahoba tangai fade haikhe